Ngasi Ayuk pung 7 rom tarakpa duwaida Bishnupur district amadi Churachandpur district ke Lonabada Leiba Kason Tampak Kuki village manakta Kuki lalauba singna nongmaina kaplakbada Meitei ahum Sire Meitei ahum amana sokpadagi aruba fibamda laikanakre Tawdok aduda laikidraba miyoi ahum adude kumbi esige laingobidage kuman tem Kennedy J kunmanga apokpa laikidraba KH iboyaima ACSG wangu parking dage amom yaifaba Jahi Tananipan apokpa ingoba Suknu esigi wangu pungjau makong dagi Thokjom Niki Atopaming Nautomba Jahi Kuntranithoi apokpa K Surakawi aduga asokpa akum aduna wangu pungjau makong dagi N Novicha Jahi Kuntramathoi apokpa N Indrajit wangu parking dagi Mutum Mani Jahi Yangkhai manga kumbi dagi Laikrakpam Jonesby Jahi Kuntramathoi apokpa L Jotini Hairi Tawdok ase ngasi ahing chawrangna pung aniga minikuntra rom tarakpa duwaida kumbi SC Borayangbi Gram Panchayat ki manung chana leiba napat amadi tangjenggi chingyan nangna leiba Meitei gi yum chani hena kuki lalauba singna mai tharakpadagi thokibani hairiba Meitei gi khul ani ase Churachandpur district amadi Bishnupur district ani gi Lonabada Leibani Tawdok thokriba mafam asi Central Paramilitary Force sing leiba mafam ni kuki lalauba singna yum mai thare haibagi pau hek phangbaga ayuk pung Tadetrom tarakpa duwaida Manipuri tongan mafam kayadagi Meitei macha kaya laktuna tawdok thokliba mafam aduda changsinaba honaki matam aduda tangjeng khul maikaidagi kuki lalauba singna nongmai kaya marum kaplakpadagi changba ngamkhide miyam aduna kumbi SC Chandan Pokpiga thangnana leiba Kason Tampak Kuki village maikaidagi changnaba honabada kuki lalauba singna nongmai kapthorakpadagi Meitei ahum adu laikhidabaga loinana ahum thina sokibani ngasigi tawdok aduga mari lainana Chandan Pokpi khulgi praja amana phongtorakpada kumbi SC napa tangjeng khul amadi Sugnu SC club organization amadi AC ani SC ga thangnana leiba Churachandpur district leiba khul singgi chief yauna peace committee ama semlaga yamna nungsi chanana leiminarambani adubo khanghodana ngasi ahing kuki lalauba singna Meitei gi yum mai tharakpa horakpasi yamna nungaite haina mahana makha taki Khoi mapandagi khoi government thabire baina government thabire puambia Manipur government thabire puambia khoi mapandagi tan lakpire ba paramilitary force amadi tamasing se khoina makhoi bu thajaba khoi leitre makhoi dagi makhoi na hena khoi ki jere tawri se asi se khoi ge akhoi gi wakhanda akhoi gi khungang singa pina ba sembina ba haragadi akhoi Manipur government khoi pamjari se akhoi Manipur police natraga Manipuri gi IRB sidio commando kangbu adu akhoi asu matamda khoi khungang sida thabira tuna akhoi gi awana taraba amadi mahau langpok thoaba adigi khun karaba khunga sing akhoi bu yamduraba Meitei kano Meitei lekai oina injeri ba akhoi gi apikpa khungang asibu kanbio haina amadi IRB police thabira o haidra Manipur government famda abuka sona haijuri